Arambai News Guwahati da Maitelongi Pau tabiribasingbu ihan handumaktada Chingangbam Susitrani na khurumjari hojing asigi samlappa mariba pausing lobirase Olympic bronze medalist Lablina Borgohai ngasi Guwahati da thunglakre CM Himanta Biswa Sarmana luchingduna Asmis Singi tatna thanaba yadraba Japi Sorai amadi Gamosaga konana lupa crore amagi check mana khusinnaraduna Lablina bu taramna okay taramna okpagi pangthokiba khanaba thoromda Sankardev Kala Khetragi stage ta mahakna phanglakhiba tanglaba Olympic bronze medal adubo Assam miyamda uchakhi asumna mahakpu taramna okpirambagi harau nungaiba amadi apenba phongdokhi तबुतबु गोल्ड मेडल पुरक्पा ngamdabasina miyamgi thamoi pelhenba ngamkhidre yamdrabada khut hanghandana medal amadi purakpa ngamjaribasi miyamgi thawjaldagini haikhi Paris Olympic tadi mahakna soidana gold medal purakani habigi thajabasu miyamda pikhi loinana sports bu career amoina lawduna lamsida angang oiringaidagi hauna thawai yauna changsinaba mahaki apamba phongdokhi Nakalamoromda Assamiyamgi Maikaidagi Mahut Senduna Taramna Okibaga Loinana Panglakliba Mana Sina Pele Sanglaba Chahi Chamaga Kunmanga Ngaraklaba Matung Assamna ngasi Olympic medal ama Pangzawasina Lavlinagi Ming Puari the Lengdana Lehoragani Haina CM Himanta Biswa Sarmana Haike Lavlina da lupa crore amagi check kaloinana Assam Police ta DSP gi pham piragani Guwahati gi lambi amasu Lavlina gi mingda tholagani loinana Lavlina gi pokpham saru patharda lupa crore kunmanga gi sports project amasu maki mingda semgatlagani asigi sumathakta Paris Olympic phawba habadi Englishingani kunmari phawba Olympic kidamak sem saba ngamnanaba tha khudingi lupa lakh amamam Lavlina da piragani lauthokhi loinana maki trainer marida lupa lakh tara pigani hanasu CM na makhata khi Raizor Dolgi MLA Akhil Gogoina AIUDF po Assam gi Rajnitida Inthoktuna Tongan Tahanaba Hotnarubasi Wazage Naran Khurumbagi Phibamda Lakli Ngasidi AIUDF ki luchingbasingna Nongma Kangdana Akhil Gogoi gi mathakta Landawaga loinana Akhil bu Koishinduna Thambagi Phibam ama Lakli AIUDF ki MLA Karimuddin Borbuyana so Achakpa Maida Gi Hairaduna Akhil Gogoina GMC Hospital da Lairingai Lupa crore tara Nikhi Habisi Yamnamak Senglabane Akhil di lam phangnanaba amadi atay oija oithak phangnanabagi andolon tawba mishakni masigi matangda CBI da inquiry tawhannabagi dabisu MLA asina thangalakhi asida sunatri party asigi MLA Aminul Islamna hanba laitana ngasisu amuk Akhil Gogoi gi mathakta landakre Akhil gi matangda haidoktana leirakpa report kaya ama leiri karigumba Akhilna maki mayokta ngangba hunba lepa leitrabadi punamak loinamak haidoraklagani hainasu MLA asina Akhil Gogoi da kihalakhi Haukiba July 13 All Assam Manipuri Students Union Amsugi General Secretary Kabarbam Bikramjit na khuyek thaduna Rajya Sabha gi MP ining tholai semba sana zawada memorandum ama pishiladuna Englishingani tara humdoi dagi lep khraba Silchar Imphal flight service amuk mathau tohanaba taksinki masina maram waraga haukiba August 10 da MP asina Civil Aviation Minister amadi mari leinaba tongan ba miyoi kayaga unaduna flight service amuk hohannaba taksinki Masi Barak Tampakta Khundariba Amadi Manipur Miyamgidi Yamnamak Laibak Phabani Issue Asibu Marilinaba Minister Singda Yohan Bibagidamak Rajya Sabhagi MP Ining Tholai Semba Sana Zawbabu Amsu Amadi Lamdamasigi Miyamna Ikai Kumnaba Amadi Towimal Khangba Uchari Haina Amsugi President Ngasepam Sanahal Singh Amadi General Secretary Kabarbam Bikramjitna Puna Khuyek Thaduna Thadorak Pachirol Amana Khanghalakli Henry Martin Institute Hyderabad ki matinga loinana Lawmi Lub Assam amasung Joragul Youth Organization na sinlangduna kumasigi ani suba law phajana amadi thuna lingbagi hidanaba ama Kasar district ki Joragul khungangda pangthokre hidanaba sida thingnam nandarani na luchingba miyoi manga gi group na ahanba mana M Binodini amasung M Ibem chana luchingba group anina anisba mana amasung KHH Bina Tombigi group na ahumsuba mana phangki Mana Yentopagi Thoramda Yanglem Gaura Kumar, Urembam Jamuna, RK Ibungosana, Ketrimayum Devasis Amadi Tingnam Uttamna Chingbana, Sarukyaki. Jahi Humbudrama Thoi Surabi, Ima, Ketrimayum Bhagabatina, Jahi Yamzarabasu, Hidana Basida Yauribasi, Naharul Singda, Low Singugi, Lambi Taknabani, Haiki.
Manapi Thoramda Lomi Loop Assamgi Secretary Asangbam Shopana, Ekogi Senmilonasi, Ekogi Naharol Singna, Lomi Dagi Hendoktuna, Agro Entrepreneur Oiba Ngamlaba Matamdata, Senmilon Matik Jaba Kunai Ama, Semba Ngamgani, Haiki. Manipur Organic Mission Agency MOMA Amadi Horticulture Amasung Soil Conservation Department na Manipuri Wangmada Sing Amadi ki home thadokpa hokrabagi matung ngasidagi chakhawsu thadokpa hokre ngasi CM Banglogi Western Gate ta Europe lebak ta Manipurgi chahaw metric ton lising ama thadokibagi thoramda CM Biren haike iramda masigi pothoka moriba organic chahaw black rice Europe ki lebak singda demand hengalakle Chakhawgi GI tax su phangle kanagumba amatana makhoigini haiduna claim tawba yaroi haike Wangjing Tentha Kendragi MLA Paunam Brozen Singh Mideng Makhada Hangliba Community Home Isolation Center da Lairiba Inmate Singda ngasi BJP Mahila Morcha Wangjing Tentha Mandalgi Thomi Singna Ayuki Achathak Pijaduna COVID positive obidagi awafam da tariba Inmate Singh Makoibu Senariba Health Worker Singh Amadi Police Personnel Singh na Minung Sigi Mato Utkre ngasi breakfast aduda Laphoi Chahaugi cake, yerum, sangom, amadi ising na chingba chathak sing pijaki. Mahila Morcha Sigi President L. Anandina. Ngasi haiba numida sidagi anaba sing loinamak phabiduna yumda hanbangambagi thawna pangal adu pinabiba oyasano loidana inmate singna pukning wakhal sonthabiganu haiki haina Mahila Morcha Sigi General Secretary Naurem Romilana Thadorokpa Chirol amana khanghalakle. Handaki Tokyo Olympic ta saruk yakhiba Mizoram State ki oina amakhaktamak ngairabi sanaroi Lalel Siamina Tokyo Olympic ki nupi gi hockey da phazarba performance pi khibagi damak lam plot ama piragani haina Mizoram lengak na lauthokhrabagi matung ngasi sanaroi sigi hometown Kolasip ta Chatruka Marfutara Mathoi dasmik nipan manga square meter gi lam plot ama survey togduna mahaki damak khankhre hariba lam asida leriba department ki quarter ani asisu Larlel Siamigi Oiragani Hairi. Mizoram gi MLA Dr. Vanlal Tanpuyana NEET entrance clear taukraba candidate ahumda laptop amamam khudol tamkre. NEET amasung G clear tauba mahiroi khudimakta mahakna leptana mateng pangani hainasu MLA sana status gi inkhalakliba mahi masingda puning changjariba mahiroi singda pukning wakhal hapki. Mizoram gi Duitlang Police Station gi Officer in Charge OC VL Chamaral Teda Lemzaningai Oiraba Union Home Minister's Medal for Excellence in Investigation Englishingani Kunmathoigi Manapirakre Hariba Award asi Lebagasigi Police Personnel Chamaga Yankini Thoida Pikibane Panbayai Awang Nong Poktagi Police Mapanna Award asi Panki Okogi Manungda Assam Dagi Mari Manipur Mizoram Meghalaya Nagaland Amadi Arunachal Pradesh Dagi Amamam Yauri Manipur Dagi Oina SI M Priyadar Sinibu Lemzaningai Oiraba Mana Asigidamak Khalaki. Maruina Awang Nong Pokta Pokhamoriba National People's Party NPP gi Party Office Ama Ngasi New Delhi da Sangakre. Thoromasida Wangang Laduna Masi Party Goina Landmark Even Amani Miamgi Sebada Kathoknabagi Kongjang Amani Haina Meghalaya gi CM Conrad Sangmana Pongdoki. All Arunachal Abotani Association na Namsai District ta State asigi anisuba Medical College ama sagadobagi proposal da athingba pirakre. Union asina Medical College ki damak khaliba area ga loidana Namsai District Pumbasi Forest Reserve area gi makhadane maramaduna State asigi Flora and Fauna kananabagi damak Medical College asi Namsai dagi hongdoklaga Arunachal gi atopa mafam amada sananaba hairakre. Panbayai, Hauzik Arunachal Pradesh ta lairibasi Medical College amakhaktani. Tomoriba Institute of Health and Medical Sciences Naharal Gunne. India gi flight map ta Arunachal Pradesh ki tejusu yauragani. Lagliba Augustara Taruk Lenga ki flagship Uran scheme gi makhada Guwahati Tezu gi marakta fly big flight sir paiba hauragani. Flight ki bhara lupa lising amaga chamaga marfudarama pandagi hogani chayol amada marirak paigadabane Tezu gi pungning huningai oiraba mahusagi phazaba tampak pat amadi wildlife ki phazarba kaya sigi tungnafa moriba Tezu da touristing lakpa hengalagani thajanari Arunachal gi oina Tezu gi mamangda flight network ta yaramliba si Pasighat khaktani Western Arunachal Pradesh ki tawangda
toy train project ki proposal ama North East Frontier Railway na thangalakhiba du Arunachal Pradesh ki CM Pema Khanduna ayaba pikre tourist singi miryang chingchinabagi pandamda Tawang Township ki manung amadi akoibada toy train service thamgadori Tripura Police na TMC ki General Secretary amasung West Bengal gi atai luchingba taruki mathakta Khwai Police Station da case pankre COVID nom thugaiba loyana haukiba August ni panda hariba police station asida charangna kya thogan bagi damak case asi pankibane haukiba pung kunmari asida India da COVID ki anova positive case listing ni phuma thoiga chamaga marfutara manga phangkre chamriga marfutara na COVID na maramoiduna laikhide awang nongpuki state singi manungdana Mizoram da chongaga humbudra taruk Arunachal Pradesh da chamaga marfunipan Meghalaya da chamriga kunmapan Assam da chamapan ga kuntra manga amadi Manipur da chatruka humbudra taret phangki Assam da miyoi tara taret Meghalaya da manga Arunachal Pradesh da ahum Manipur da mapan amadi Mizoram da ama laikhidabagi report su lakle New Zealand ki Prime Minister Jacinda Ardern na haikre madudi yamdrabada chaliba chahi inglisingani kunmathoi aroiba phawbade leibaga sigi ngamkhaising adumak thingkigani chahi asigi aroiba phawbagi manungda mipum khudingmaksu vaccine kapthokpa haibasina lenga ki khwaidigi maroiba thorang oigani haire aroiba danga sigi tentakpa maroiba paw khara Himachal Pradesh ki Kinor thokiba tamthiraba lebak ningkhaibagi thogdoga duda leikidabagi masing taramanga yaukre victim singi damak sel gi mateng pangbigi wafam state lengakna laukthokre lebak asigi khwaidagi liraba tournament ama oiriba Duran Cup tournament football tournament chamaga kuntranipan suba edition September mangadagi horogane punna team 13 na sarugyabaga loinana army gi team marisu yaugane BJP MLA Satish Reddy ki car mai tharamle Bengaluru da thokliba statue war ga mari linaram gadra chingnari sibagi mitam maikhum hangdokpagi michang da leiba MLA ne Bengaluru da nauna angang chahum hena COVID positive orakre lengak na video thadokladuna opposition MP singna nupi Marshal gi mathakta attack tawi haina BJP na maral sirakle Sonia na opposition party luchingba singi virtual meeting ama lakliba August kunda kaukre Congress na makogi Twitter account listing manga hena block tawi Twitter gi mathakta maral sirakre Afghanistan da huzik phawbada Taliban na micham listing ama hena hatkre province kuntra mari leibagi manungda province tara Taliban na paishinkre athengbada phangba pawma gi matungina Taliban singna Afghan palace yongna phawba changsilakre haire amade Republic of Ireland da chahi tarani thoidagina tara manga phawbagi naharol singi damak angang singi damak COVID vaccine registration hangdokre ngasi gi nadi Arambai News Guwahati da mai telon gi paw sandok chaba matang installation zabaga loinana tabiriba singbo amkasu hanna kurumjari